Kangpokpida Kukina economic blockade chataba Houkhre haire. Oza Asang Kasar Indigenous People Forum Manipur ki President Phamtagi resign tawkhre. Tampaktagi huranba gari sing the yontokpagi case senaba miyoi ani gari amaga konana fare haire. Police na gari huranba thodoki matangda register tawduna lokhatpa case amaga mari lenana ngasi Thobal district ki Khongjong police station ki manung sanba Fundrai mamang lekai dagi miyoi ani Honda Activa amaga konana fare haire. Police control room nangasi numidang thorokpa serol amana haibada faraba miyoi sing adudi Technopol district ki Kulsaibung village dagi Dangsawa Sanjoy Maring Chai Kunmari amasung district asigi Lamlong Kunau dagi Koitong Premsan Chai Taramapan kawi haire. Makoi anina sendongi damak tampaki mapam singdagi huralakpa gari singbu singi district singda yontokpagi thabak chatramba miyoi singni haire. Makoi ani gi mathakta police na case ama lokhatpaga loinana investigation chathaba Houkhre haire. Semjin sajinaba registration number sinaba gari da lupa lakh nipa lomgi mamal oigedoba san tarahumdoi purakpa miyoi ahum phare. Security force na Technopol district ki khudeng thabida laiba vehicle check post leptana satrakpa check tawbagi thabakta ngarang lupa lakh nipan lising nifu manga romgi mamal oigadaba san tarahumdoi purakiba miyoi ahum san sing asiga konana phare haire. Pharaba miyoi sing adudi district asigi more PS na koliba M Sanau Kuldagi Hemillan Houkhre sahi kuntaruk Suhau Houkhre sahi yangkai mapal amasung Hen Kolal Laubum sahi kuntrataruk kawi haire. Ukraine India yamna nungaikidrei European Union da fawba complaint thangatkhrei. Russia na Ukraine naikhaibada yamna sauna mateng oiriba sahid drone gi ate akai singi marakta Indian made oiba part khara yarambadagi Ukraine India gi mathakta nungaitaba pendaba fawkhibani wafam asige matangda Ukraine European Union da fawba complaint thangatkre haire. America na India gi mathakta thamlamba 25% tarif adu 50 da hagitkhre adubu India na makhatana Russia ka deal tawnakhigani haire. Serak sida India gi NSA Ajit Tobal Russia da satkre masina Russia ga sarba deal ama tawnarba yai haire. US ki nuclear submarine ani Varanasi da Russia ki border maya nakna thamjalakpadagi Russia na madugi paukum oina makogi nuclear submarine ani amasu North Atlantic Ocean da US ki manak nakna thamjankre haire. Hanagi oja singna mairoi singna mahi tamlingai da gate namrum lay parents committee Kumbi Central Higher School da laiba Netaji Subhash Chandra Bose Awasya Vidyalaya Kumbi da mahi tamliba mahiroi singda aki akang pibigano mahiroi sing maning tamna mahi tamba phanganbiu school asida mahiroi sing mapung phana mahi tambagi matam asida hanagi ariba oja singna school asida laklaga mahiroi singna mahi tamlingaida gate namlamki amadi phajadaba wahi sing phongdolamki haina school asigi parents committee gi maikaidigi pendaba phongdorakli. Parents committee gi advisor Abuzam Janakumar na haikibada High Court ki order amana yenaba yaudana mahiroi sing mahi masing tamba haunaba hairabasu hana oza oramba sing amata laktuna mahi tambidri mahiroi singi khalaga anawbo oza sing nelaga mahi tamba horoklaba matam asidana hanagi oza sing amuk laklaga school gi gate namlamba phajadaba wahi wata sing phongdolamba ase yamna phajadaba thawongni. Amaromda hanagi oja singna takpi tambigadaba oirabadi mahiroi sing mayumda halagani haina pirep laukhibana hanagi oja sing school asida changhanbiganu haina mahiroi singi mama mapa singi maikaidigi hairakpa leire haina Abuzam Janakumarna phongdokhi. Lok Sabha na Manipur gi maru oiba bill ani pass tawkhre ahenba lupa crore lising ani sanipan mawdra taret ki senpham allocate tawkhre. President rule gi makhada leiriba Manipur lengak sasan asi ningtina salaiba ngamnaba ngarang Lok Sabha na Manipur GST Amendment Bill amasung Appropriation Bill 2025 pass tawkhre. Bill ani asi state asigi financial maintaining amasung administrative continuity ga mari leinana pass tawkhibane. The Manipur Goods and Service Tax Amendment Bill 2025 asi handakta GST Council na approve tawkhiba nauna semdokhiba state GST framework punna satminanaba ayaba pikhi. Bill adungasi House ta pass tawnaba move tawkhiba aduda Union Finance Minister Nirmala Sitaraman na haikibada Manipur da hauji State Assembly asi function tawdabana darkar gi matung ina bill asi ordinance ama oina replace tawrei. Manipur da constitutional urgency kaya leiriba asi
yenglaga amendment ase yaudravadi Manipur da GST change taunaba honaba amadi revenue collection da khudongchadaba kaya mayoknagani GST council na approve tauba item sing adugi tax sing legally oina collection taubada GST amendment ase yamna mathau tai kariguma masina thinthravadi Manipur gi revenue stream da aktenana saitheng mayoknagani haire House asina makha tana Manipur Appropriation Bill 2025 su ayaba piki Bill asi chaliba senba sahi 2025-2026 ki oina state ki mathau taba expenditure sing adu mit taunaba consolidated fund sing dagi mathau taba fund sing withdraw taubaga mari lainaba bill amane center gi maikei dagi capital expenditure gi damak designated tauriba lupa crore samaga humphutaret yauna ahenba lupa crore lising ani chanipat mauta nipan su allocate taukhre budget asigi khwaidigi hena singthaningai oiba portion ama oina kanglopki irang asina maram oiraga lanjenaraktuna relief camp ta leiriba singi rehabilitation gi damak lupa crore sangaga kunumdoi aduga kanglopki irang mayoknariba state asida security ga mari lainariba singi oina lupa crore sangaga nifuni to yauri ngasi Lok Sabha da tongan ba issue gi matangda opposition gi maikei digi ayatpa apanba kaya pikhrabasu Manipur gi oina hojik tangai phadaba kaya leiriba asigi damak yenglaga bill animak debate amata yaudana pass tauki adumakpu Union Finance Minister Sitaraman gi maikei digi Manipur gi maru oiba issue sing khanabada opposition gi maikei digi ayatpa athingba kaya pikhiba adugi damakta yamna kana criticize tauki Manipur gi lengak sasan yauna state asigi hojik leiriba phibam sing hanagi phibamda hanjinabagi damak sel thunga mari leinana ngasi parliament khana nainaba aduda opposition gi maikei digi ayatpa kaya pikhiba ado Manipur gi issue da opposition singna crocodile chair gumna toksinaba wasinabani thamoi sengna Manipur gi damak wabanate haina pongdokhi Lukhrabi mama masagi misi lengakna lusinduna thamlabra jese Houkhre sahi 2024 gi September kunumdoida Imphal West ki Houkhre mayai lekaida yamna singningai oiba mawngda Lukhrabi mama masana phamungda punna siduna leirambagi asumba langla langjin lengakna amadi magisterial inquiry na hojik phawa puthokpa ngamdrei Pumja 2024 gi October 12 da thokiba government ki order amagi matung inna magisterial inquiry gi report tha amagi manungda submit tawduna singnaba misi asigi asumba langla langjin puthokani haikhiba aduna tha tara sujilaklaba phawba inquiry gi report leibak miyamda khanganba leitre lengakna atamnana singnaba misi asigi mari makong lochilabra natraga Lukhrabi mama masagi kanasu leite matu soli haidana mara leiba singbu yokatuna thamlabra haina JC against unnatural death of Vasanti and Lanchenbi mama masagi convener na makhatari convener gi serol asida nupi angang singi mathakta sataba crime singi mayokta leiba asumba pamba amadi kana laijadraba singi damakta lepliba leibak miyamna amata oina leminaduna asigumba tabada tu sunglaba thodok sing asi makhatana satharaktanaba aikoi puna kongpham setna thengnaminasi haina JC gi serol asina makhatana phongdorokli